ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯔꯥꯕ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯃꯆꯥ ꯑꯃꯗꯁꯨ ꯂꯩ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯁꯟ ꯑꯅꯤ ꯑꯃꯗꯤ ꯂꯧꯕꯨꯛ ꯃꯆꯥ ꯑꯃꯁꯨ ꯂꯩꯖꯩ꯫ ꯊꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯣꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯇꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯧ ꯎꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯅꯨꯡꯁꯥ ꯌꯥꯝꯅ ꯌꯥꯛꯈꯩ ꯁꯥꯏ ꯑꯃꯗꯤ ꯑꯇꯤꯌꯥ ꯑꯗꯨꯗ ꯂꯩꯆꯤꯜ ꯑꯃꯐꯥꯎ ꯎꯗꯦ꯫ ꯂꯧꯒꯤ ꯂꯩꯕꯥꯛꯇꯒꯤ ꯍꯧꯔꯒ ꯂꯝꯕꯤꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯌꯨꯝꯒꯤ ꯂꯩꯕꯥꯛ ꯐꯥꯎꯕ ꯄꯨꯡꯀꯪ ꯀꯪꯂꯒ ꯀ꯭ꯔꯦꯛ ꯆꯠꯂꯤꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯋꯥꯅ ꯑꯃꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯅꯣꯡ ꯇꯥꯔꯛꯄ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯑꯔꯥꯕꯀꯤ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉ ꯐꯥꯎ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯤ꯫ ꯑꯔꯥꯕ ꯂꯥꯏꯔꯤꯛꯁꯨ ꯇꯝꯗ꯭ꯔꯦ꯫ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯑꯔꯥꯕ ꯈꯣꯡꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯇꯨꯅ ꯆꯤꯡ ꯀꯌꯥ ꯑꯃ ꯂꯥꯟꯅ ꯏꯁꯤꯡ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅꯗꯤ ꯍꯥꯏꯅꯩ ꯑꯔꯥꯕꯀꯤ ꯃꯇꯧꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯔꯥꯕꯀꯤ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯖꯤꯜꯂꯛꯂꯦ꯫ ꯅꯣꯡ ꯇꯥꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇꯗꯤ ꯐꯪꯗ꯭ꯔꯤ꯫ ꯅꯣꯡꯃ ꯅꯨꯡꯁꯥ ꯌꯥꯝꯅ ꯌꯥꯛꯈꯩ ꯁꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯔꯥꯕꯅ ꯎ ꯃꯈꯥ ꯑꯃꯗ ꯐꯝꯂꯒ ꯑꯇꯤꯌꯥꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯅꯣꯛꯄꯒꯤ ꯑꯃꯗꯤ ꯂꯥꯡꯕꯒꯤ ꯃꯈꯣꯟꯗꯨ ꯑꯔꯥꯕꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯔꯥꯕꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯍꯔꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯁ꯭ꯋꯥꯏꯗ ꯀꯅꯥꯅꯣ ꯑꯃꯅ ꯇꯦꯟꯠꯀ ꯈꯜꯂꯒ ꯏꯁꯤꯡꯒ ꯌꯣꯜꯂꯒꯗꯤꯕ ꯑꯩꯅ ꯂꯩꯒꯗꯧꯁꯤꯗꯤ ꯌꯥꯝ ꯊꯛꯅꯤꯡꯉꯨꯕꯩ ꯋꯥ ꯅꯠꯇꯕꯀꯣ ꯁꯨꯝ ꯁꯥꯔꯕꯅꯤꯅ ꯏꯁꯤꯡꯒꯁꯦ ꯕꯤꯠ ꯑꯃꯗꯒ ꯂꯩꯅꯤꯡꯕꯗꯣ." ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯔꯥꯕꯅ ꯈꯜꯂꯝꯃꯤ, ꯑꯩꯁꯨ ꯏꯁꯤꯡ ꯌꯣꯜꯂꯁꯤꯔꯥꯅꯦ? ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯔꯥꯕ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯀꯝꯗꯧꯅ ꯊꯛꯄ ꯌꯥꯕ ꯏꯁꯤꯡ ꯌꯣꯟꯁꯤꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯀꯟꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯔꯥꯕꯅ ꯃꯈꯣꯏꯒꯤ ꯄꯣꯠ ꯊꯝꯐꯝ ꯀꯥꯗꯒꯤ ꯂꯤꯛꯂꯤ ꯀꯌꯥ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯖꯔꯝꯃꯤ꯫ ꯑꯔꯥꯕꯅ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯁꯣꯜꯂꯛꯄ ꯑꯗꯨꯒ ꯐꯤꯜꯇꯔ ꯇꯧꯔꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯤꯛꯂꯤꯒꯤ ꯕꯣꯇꯜ ꯑꯗꯨꯗ ꯍꯥꯟꯖꯤꯜꯂꯝꯃꯤ꯫ ꯑꯔꯥꯕ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯔꯒ ꯂꯝ ꯀꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯀꯟꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯐꯪꯗꯕ ꯂꯝ ꯑꯣꯏꯕꯅꯤꯅ ꯏꯁꯤꯡꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯥꯡꯅ ꯌꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯑꯔꯥꯕꯅ ꯐꯪꯂꯝꯃꯤ꯫ ꯆꯦ ꯑꯃꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯗꯨꯅ ꯊꯦꯠꯂꯝꯃꯤ, ꯂꯨꯔꯕ ꯂꯥꯏꯖ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯗ ꯂꯨꯄꯥ 50꯫ ꯍꯧꯔꯛꯄꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯔꯥꯕꯇ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯀꯌా ꯑꯃꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ, ꯀꯅꯥꯅꯕꯨ ꯂꯩꯕꯤꯗꯧꯔꯤꯅꯣꯅꯦ ꯃꯥ ꯏꯁꯤꯡꯁꯤꯕꯣ? ꯃꯌꯨꯝꯗꯕꯨ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯖꯔꯝꯒꯗ꯭ꯔꯣꯅꯦ ꯃꯥꯕꯣ? ꯑꯗꯨꯒꯁꯨ ꯏꯁꯤꯡꯒꯁꯨ ꯌꯣꯟ ꯁꯥꯔꯤ, ꯁꯤꯠꯁꯨ ꯁꯤꯠꯂꯣꯏ, ꯀꯅꯥꯁꯨ ꯂꯩꯕꯤꯔꯣꯏꯗꯕꯗ ꯊꯣꯛ ꯃꯣꯛ ꯇꯧꯔꯒ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯞ ꯇꯥꯞ ꯂꯥꯛꯅꯔꯝꯃꯤ꯫ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯈꯤꯕ ꯏꯁꯤꯡ ꯕꯣꯇꯜ 15 ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯌꯣꯟꯈꯤ꯫ ꯑꯔꯥꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕు ꯌꯣꯜꯂꯨꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯝꯃꯤ, ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣꯅꯦ? ꯂꯧ ꯎꯅꯕ ꯏꯁꯤꯡ ꯊꯤꯔꯨꯒꯦꯗꯤ ꯍꯥꯏꯗꯦ, ꯏꯁꯤꯡ ꯌꯣꯜ ꯂꯩ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯋꯥꯔꯛꯄ ꯋꯥꯠꯄ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯕ ꯃꯈꯣꯏꯅ ꯉꯥꯡꯉꯛꯄꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯊꯧꯁꯥꯕꯤꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯂꯨꯄꯥ 750 ꯐꯪꯂꯝꯃꯤ꯫ ꯄꯩꯁꯥ ꯑꯁꯤꯅ ꯃꯍꯥꯛ ꯕꯣꯇꯜ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯕꯣꯇꯜ ꯑꯗꯨꯗ ꯅꯞꯄ ꯌꯥꯕ ꯆꯦ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯦ ꯑꯗꯨꯗ ꯂꯨꯔꯕ ꯂꯥꯏꯒꯤ ꯏꯁꯤꯡ ꯊꯥꯗꯨꯅ ꯕꯣꯇꯜꯁꯤꯡ ꯑꯗꯨꯗ ꯅꯞꯂꯝꯃꯤ꯫ ꯑꯔꯥꯕ ꯃꯈꯣꯡꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯆꯤꯡ ꯑꯅꯤ ꯂꯥꯜꯂꯒ ꯆꯠꯂꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯏꯁꯤꯡ ꯁꯣꯛꯂꯛꯏ ꯑꯗꯨꯒ ꯃꯌꯨꯝꯒꯤ ꯐꯤꯜꯇꯔꯗ ꯌꯥꯝꯅ ꯁꯦꯡꯅ ꯆꯨꯝꯊꯣꯛꯂꯒ ꯕꯣꯇꯜ ꯑꯗꯨꯗ ꯍꯥꯟꯖꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯍꯥꯛ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯣꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯁꯍꯔꯗꯒꯤ ꯌꯨꯇꯨꯕ ꯕ꯭ꯂꯣꯒꯔ ꯑꯃ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯏꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯑꯔꯥꯕꯅ ꯀꯦꯃꯤꯀꯦꯜ ꯌꯥꯎꯗꯕ ꯏꯁꯤꯡ ꯌꯣꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨꯕꯨ ꯖꯔ ꯖꯔ ꯁꯟꯗꯣꯔꯛꯑꯝꯃꯤ꯫ ꯑꯔꯥꯞꯄ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯩꯔꯒ ꯃꯍꯥꯎ ꯇꯪꯅꯕꯒꯤꯗꯃꯛꯇ꯫ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯔꯥꯕ ꯎꯅ ꯁꯥꯕ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯁꯨ ꯁꯥꯖꯔꯝꯃꯤ꯫ ꯊꯕꯛ ꯐꯪꯗꯕ, ꯁꯨꯅꯤꯡꯉꯥꯏ ꯅꯣꯝꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯕꯛ ꯍꯥꯞꯂꯝꯃꯤ꯫ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯐꯠꯇꯕ ꯁꯍꯔꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯀꯦꯃꯤꯀꯦꯜ ꯊꯥꯛꯆꯜꯂꯒ ꯁꯦꯝꯂꯛꯄ ꯏꯁꯤꯡꯗꯒꯤꯗꯤ ꯑꯔꯥꯕꯅ ꯏꯆꯝ ꯆꯝꯅ ꯁꯦꯝꯖꯕ ꯏꯁꯤꯡ ꯑꯁꯤꯅ ꯃꯒꯨꯟ ꯂꯩꯕ ꯁꯥꯊꯤꯅ ꯍꯦꯜꯂꯝꯃꯤ꯫ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯍꯥꯏꯅꯩ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯨꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯗꯨꯅ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯀꯥꯔ ꯑꯃ ꯈꯥꯝꯂꯛꯏ ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯏ꯫
ꯑꯔꯥꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯑꯔꯥꯕ ꯑꯁꯤ ꯀꯔꯝꯕꯅꯣꯗꯤ ꯈꯪꯂꯝꯗꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯣ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯪꯂꯒꯦ ꯈꯟꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯄꯨ ꯑꯔꯥꯕ ꯍꯥꯏꯁꯤꯕꯨ ꯀꯅꯥ ꯑꯣꯏꯒꯗꯣꯏꯅꯣ? ꯑꯔꯥꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩ ꯏꯁꯥꯃꯛꯅꯦ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩ ꯏꯁꯥꯃꯛ ꯁꯍꯔꯗ ꯂꯩꯕ ꯃꯣꯜ ꯑꯃꯒꯤ ꯃꯄꯨꯅꯤ꯫ ꯑꯩ ꯑꯗꯣꯝꯒꯤ ꯏꯁꯤꯡ ꯌꯣꯟꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯖꯔꯦ꯫ ꯑꯩ ꯑꯗꯣꯝꯒ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯣꯏꯅꯤꯡꯏ꯫ ꯑꯗꯣꯝꯒꯤ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯃꯣꯜ ꯑꯗꯨꯗ ꯊꯝꯖꯒꯦ꯫ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ? ꯑꯩ ꯑꯗꯣꯝꯗ ꯄꯩꯁꯥ ꯋꯥꯠꯇꯅ ꯑꯗꯨꯝ ꯈꯥꯏꯔꯛꯀꯦ꯫ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯅ ꯑꯔꯥꯕꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯥꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯖꯔꯛꯇꯦ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯖꯗꯦ, ꯑꯩ ꯊꯕꯛꯁꯤ ꯇꯧꯕ ꯍꯩꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯍꯦ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯑꯗꯣꯝꯅ ꯇꯧꯕꯤꯒꯗꯣꯏꯁꯦ ꯑꯗꯣꯝꯒꯤ ꯏꯁꯤꯡꯁꯤꯡ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯈꯛꯇꯅꯤ꯫ ꯑꯩꯅ ꯆꯞ ꯆꯥꯕ ꯄꯩꯁꯥ ꯄꯤꯖꯔꯛꯀꯦ꯫ ꯑꯗꯣꯝꯒꯤ ꯏꯁꯤꯡꯁꯤꯡ ꯑꯁꯦ ꯌꯣꯟꯕ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯁꯦ ꯑꯩꯒꯤ ꯃꯣꯜ ꯑꯁꯤꯗ ꯊꯝꯃꯒꯦ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯑꯁꯦ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ ꯑꯩ ꯑꯗꯣꯝꯗ ꯆꯞ ꯆꯥꯅ ꯈꯥꯏꯖꯔꯛꯀꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯔꯥꯕꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯔꯥꯕꯅ ꯏꯁꯤꯡ ꯈꯔ ꯈꯔ ꯊꯥꯕ ꯍꯧꯔꯝꯕꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯣꯇꯜ ꯂꯤꯁꯤꯡꯗ ꯊꯥꯕ ꯍꯧꯔꯛꯏ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯁꯨ ꯂꯝ ꯀꯣꯏꯕ ꯀꯌꯥ ꯑꯃꯅꯗꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯁꯤꯕꯨ ꯌꯦꯡꯕꯒꯤꯗꯃꯛꯇ ꯀꯣꯏꯕ ꯂꯥꯛꯅꯕ ꯐꯥꯎꯕ ꯌꯥꯎꯔꯤ꯫ ꯑꯔꯥꯕꯀꯤ ꯀꯔꯕꯥꯔ ꯑꯁꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯄ ꯑꯁꯤ ꯋꯥꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯦꯆꯤꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯥꯕꯅ ꯃꯉꯣꯟꯗ ꯅꯣꯛꯅꯕꯤꯔꯝꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯆꯩꯕꯤꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯁꯨ ꯊꯕꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ ꯑꯔꯥꯕꯅ ꯀꯦꯃꯤꯀꯦꯜ ꯌꯥꯎꯗꯕ ꯏꯁꯤꯡ, ꯑꯔꯨꯕ ꯏꯁꯤꯡ ꯀꯝꯗꯧꯅ ꯁꯨꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯔꯝꯃꯤ꯫ ꯁꯍꯔꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯌꯥꯎꯔꯝꯃꯤ꯫ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯐꯤꯗꯒꯤꯁꯨ ꯃꯍꯥꯛ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯍꯧꯔꯛꯄꯗ ꯃꯉꯣꯟꯗ ꯅꯣꯛꯅꯕꯤꯔꯝꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯆꯩꯕꯤꯔꯝꯕ ꯃꯤ ꯀꯌా ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯕꯦꯚꯥꯔ ꯇꯧꯕꯤꯔꯦ꯫ ꯄꯥꯎꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯄꯥꯎꯃꯤ ꯑꯗꯨꯅ ꯑꯔꯥꯕꯇ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯑꯗꯣꯝꯒꯤ ꯏꯁꯤꯡ ꯌꯣꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯒꯦ ꯑꯃꯗꯤ ꯏꯁꯤꯡ ꯈꯛꯇꯃꯛ ꯌꯣꯜꯂꯒ ꯑꯁꯨꯛ ꯆꯥꯎꯔꯕ ꯀꯔꯕꯥꯔ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯦ ꯃꯁꯤ ꯃꯇꯧ ꯀꯝꯗꯧꯅꯅꯣ? ꯑꯔꯥꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯤ ꯃꯌꯥꯝ ꯑꯃꯅ ꯅꯣꯡ ꯇꯥꯔꯛꯄ ꯉꯥꯏꯔꯤꯉꯩ ꯑꯩꯍꯥꯛꯇꯤ ꯏꯁꯤꯡ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯂꯦ꯫ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯖꯔꯤꯕ ꯕꯣꯇꯜ ꯈꯔ ꯑꯁꯤꯗ ꯏꯁꯤꯡꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯖꯤꯜꯂꯒ ꯌꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯇꯞꯅ ꯆꯥꯎꯈꯠꯆꯔꯛꯄꯅꯤ꯫ ꯑꯔꯥꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯁꯦꯡꯕꯗꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯗꯨ ꯃꯤ ꯑꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯃꯤ ꯑꯗꯨꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯑꯔꯥꯕ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯖꯔꯛꯂꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯝꯅ ꯋꯥꯅ ꯌꯥꯝꯅ ꯂꯥꯏꯔꯅ ꯍꯤꯡꯖꯔꯝꯕ ꯑꯔꯥꯕꯀꯤ ꯃꯃꯥ ꯃꯄꯥ ꯑꯔꯥꯕꯀꯤ ꯍꯥꯛꯇꯛꯇꯒꯤ ꯑꯋꯥꯕ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯌꯥꯝꯗ ꯑꯩ ꯀꯔꯤꯅꯣꯃꯇꯪ ꯍꯥꯏꯖꯔꯝꯒꯦ꯫ ꯍꯩꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯒꯁꯨ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯍꯧꯒꯦ꯫